Tronglaobi Kuki militant attack ki thaudok amadi thaudok adubu yaningdaba phongdoktuna miyamna changsinkiba ihoda CRPF na nomai kaptuna micham ahum hatkiba amadi kaya amabuna sokhankibagi thawong yaningde haiduna loop mangana wakat phongjang changsinkre Imphal West ki Kwakathel da laiba amuko office tagi numit yungba pung tarani nithoi taba adwaida amuko Manipur Students Federation MSF Poirei Leimarol apunba Maira Paibi Loop All Manipur Women's Voluntary Association Committee on Human Rights ki thawmi singna wakat khongjang sangsinba hoki khongjang loi singna Go Back Assam Rifles Go Back Central Force Haida Kholauga loinana Kaishampa tamna lakpa horakpada Kwakathel traffic point security force singna khongjang loi singbu thatnaba honaki adubu khongjang loi singna police ki athingba adu namkhaiduna hodam leirak fauba yaurakpada security force singna thattuna thamki tungda security force amadi khongjang loi singi marakta wari shanaraba matung mioi kun khangatlaga chief minister ga unanaba security force ka loinana chatminaki chief minister unabada Tronglaobi thaudoki matik chaba justice fanghalu nomai kap ki CRPF personnel singi mathakta chap chaba action lokhatlu haiba demand sing talamba yai hairi